Sedasada puna kundari ba furup sing amati MLA mayambo puna luching bangamba anoba leader ama mathau tare. Huran bana awang da chen khraga makharom da tana bagi thawong pamdi haina Keirao sigi MLA oibata natana PDA gi chairman oriba L Rameshwor maitei na phongdokrai. Planning and Development Authority Manipur amadi Hutko gi mithiang makha da Keirao sigi manung chanba arapti mayalikai da nauna saba primary health sub center ama maikhum hangdokpaki thoram da wafam azi phongdokhibani. Thoramadu MLA Rameshwor na makhatana Laivi Balinga Sana Lamda Masada Santi Hanjinaba Tabak Paikat Pasu Ude Aranba Toriba Singa Sigi Matakta Action Lobusungam De Lenga Sigi MLA Ama Oizarabasu Nuaitaba Pen the Bakaya Lairi Miam Yoiba Wahankaya Lakpada Kumbangam Bagi Pangal Sulaizade Lamda Masada Santi Hanjinaba Madi Miambu Nena Tana Lehanaba Anoba Leader Amalakpaki Matam Oire Matam Maduda Miamna Hangnariba MLA sing amatoy na punsilu haiba wafam adu oithokpa ngamgani haiki lamdam asida tongan baluk mayam ama leiriba sigi mota miyam yu oiba wathok lanthok lakpa matamda miyam yi ihul khangna madi pukchel sengna thabak tawba ngamgadaba lup ama lehaningi haiba wafam su MLA sina thamki tharamadu da mahutki commissioner M Joy Hutko Dimapur ki regional chief M Nisikanta Imphal district ki CMO Dr I Indira PDA ki secretary K Gyaneshwar Keirao Maktingi Jila Parishad Mayang Lambam Joy Kyamgai Arapti GP ki pradhan W Birchan yauna mihoi kya nasar kya ki masak thokpa prajagi oiba punba lupama lehening aduga nakhoi MLA majing ji punde mo harakan akhoi su gijo punde su me tongan mon mayama khena badagi adum punde adubu khoi su kai hojikti akhoi gi furu mayam bu litor chat pangamba aduga akhoi MLA mayam council ga chat pangamba anoba leader ama ai taka wa have simai thamjage akhoi dum onam simi sar duma ai development da kaida mateng pangwe du lebak issue da di anumot khena bi ai changde amaya nahan meeting da dum yawde kaino kan da akhoi adum lebak issue da khara thamoi sengna chinda ama hair thaw ama tawul pod pamde kodam moina furan basi awang nol chelaga makharon tana bai thok tum de ta honjaning de sengna hai ta besenna bagi demak ta dugumba maya purpunum kolo sapangamba MLA jum kolo sapangamba dugumba leader amadi ai taka wa sahi lo salaka nimit mendias ni kuni mutang so male thangna bai stat Sikingu madi 100 days land yu male duna khoi sukam wara matam sida sakana prajabunu sibiragati hariba energy ki thabak sima soi kitang haitare masing hena suna potuma ai thamningi ngasai labi thongi matang du mangai pemje soi gi je akhoi de lai pemje 3 je asam da dil bakro lising ani chatet ahum mayada phangakan 4 yogre akhoi na 3 du babu hoji pok tender tongom da lai kana kan masi sakara se lai ba RDN minister khamsan ga onabichi misaka moni anda bai rakhang de makhoni yada maram morakan ngasi labi bakro chami chama se labi je pending lai ra makhata na logado phase ki mari siba pemjoi 3 gi phase du su akhoi kana labi manga mo punal bakro 3 ki thabu yaw bane du su tum pending mara lai asi lo ra ga de akhoi lambi je